oza hojik manipur da thoiba issue si 2023 gi me gi tang hom da gi thola ba almost 3 years hele maitai ga cookie ga thokna ram thoam ba da gi hojik si cookie ga tangkhol ga naga ga swain tawduna thole tongan ba mafam epicenter si churachandpur da gi oiraktana hawraktana thoe handak si khoi gi cookie naga ga si khoi gi ukrul gi kasong khulenda adagi di khoi hojik konsa khulda swain tawdana tongan bi issue si thoe ba thoga su oza khoi si dum kari haini aingon da ge dum jingna thoi ba thokdok sing si akhoi se dum normalize oiraga masi adum isana acceptance ama lakpado ai khoi the acceptance ama masigi high ba issue meam siga loina na ai khoi si hingba ta bani habagi acceptance ama ga hingba gi achaw ma mi ma khak urei ba ai di hingda basu ya damnina school normally dum kari dharma karma nungai na dum pangthu i luhom ka hongba dum pangthu i bazar dum hangi khoi ju dum thabak chatta ya da bani na chali duga irang su dum nong gi thokpadi leptaba adu thoiba mayam sigi marak sida khoi se masi normal si ma oina urakanda khoi se isana masi accept tawrakanda khoi punamak se adum hingminnari boza masi nakal da masi yam kiningai oiba masak amakhak nei baza masi munna khaluragadi masi gi acceptance normal si oina dum chatkhi taragadi ozaranga sai haiba khoi mutpa mangki ba haiba se mangki gadra haiba gi akiba suza phawdabadi natte ba oza sigi matang je oza gi oiba narrative ta oza si kamaini yengbe akoina mase kenona aigi existence na accept to wani aigi existence na accept to wani aigi pandam na accept to na te ko life ki akoina masida akoina meaning ama ka leyebu ko kaino haiba kan life ki punsi gi pandam si kaino punsi gi pandam si kaino haiba di hingba exist to exist is my aigi punsi si gi pandam si hingba ne ba but to exist ki pandam di karino aini hingba gi pandam di karino haiba tholakane akoina hingi se akoi Sibudi hingdragadi hingbagi pandam leira roeba aduna punsigi pandam de kone hingagadi pandam ama leigane ba adugi pandam du tholakpadu ne ba koina exist torga ngairi si ai koi accept torga setpa natte ba sidi akoi lanthing ni samna kan Lebanon da Iran da hingi da moisu ko moi accept torga setpa natte ba moi gi thamoi da ka maina masidi gi akoi sigi leiba threat myam sidi ka main nan thoga chatka de gi haiba sina moi gi hingbagi pandam oidori ne ba mar sidi hingdabadi yadamina hingdragadi pandam du mangi dori mina adugi hingnabagi akoina leiriba sida akoina maikeno duda akoina chatpagi wane ba ko nomagi sada ba thakta ba kaidogdaba yadaba mayam dugi existence su leinabagi da mong tawi wani adu existence su leira matung da di existence su gi pandam ma soida thokane ba thokta soya roi ba aduna adugi pandam dugi manung chana khoi thabol loi tawna ba ngakte ne ba kashu an madu tawba ngamdragana maru tawba ngamdragana dum no tare da na ko adum akoi adum mithai khushi da boy mithai khushi da mut ki ba tare da na ko oji sam ha kanda Israel su mai existence ki ni maram di Israel na tori ba kano si mai mapanga se sai si da ma la ga tori mayam sing asi magi asigi asina ne akoina violence is part of our existence ai si violence ai se tangai phadana koi existence ki part amane na lauda ba yada ba matang su la ai ko violence ki karai bhok da aina masi ai si ki violence tawdragadi ai sirani haibagi tanjadu de violence tawduri se thado ka dori na ai ni sathari violence sum tawragadi ai mutlani haibat tanjadu de thador ka doise aduga thadok pa thado aduga hingbagi su violence tawdaba yade maram de ai tawdaba yadaba mayam leiri ko Iran su ji lan thengnari ama tori ma existence gi damukta America su ma adu ne haibwani America na piriban ne Donald Trump na pir narrative se karigumba America ki hojik salari ba economy ki kari lai ba side ki middle east ai kari lai myam singa se noi na ingonda kan objection tawdon khota ai siloi lokthor ga si lakpa taragadi America ki existence lai gidra USA ki mai economy existence lai gidra si myam loi mak sidagi tawri ba trade ki oil trade ai kari lai ba Israel si naraga mana sida middle east lori ba lut tawri ba myam singa se masidagi nang na humanitarian adu adan haiba taragadi ai na masi loi ba mai sator pa taragadi loi handor pa taragadi adi Iran su
ꯀꯩꯒꯨꯝꯕ ꯃꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯁꯔꯚꯥꯏꯕꯦꯜꯗꯨ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯁꯤ ꯄꯣꯠꯁꯤ ꯌꯥꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯥꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯀꯔꯤ ꯃꯤꯒꯤ ꯂꯥꯏꯐ ꯀꯔꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯑꯦꯛꯖꯤꯁ ꯇꯧꯈꯤꯗ꯭ꯔꯥ ꯑꯗꯨꯒꯤꯗꯃꯛꯇꯅꯦꯕ ꯊꯦꯡꯅꯔꯤꯁꯤ ꯑꯗꯣ ꯃꯣꯏ ꯑꯅꯤꯃꯛꯁꯤ ꯃꯥꯒꯤ ꯌꯥꯅꯕ ꯑꯃ ꯂꯥꯛꯑꯀꯥꯟꯗꯨꯗ ꯅꯪꯁꯨ ꯁꯥꯏꯕꯨꯛꯇꯤ ꯍꯟꯗꯣ ꯅꯪꯁꯨ ꯁꯥꯏꯕꯨꯛꯇꯤ ꯍꯟꯗꯣ ꯅꯪꯒꯤ ꯄꯋꯥꯔꯁꯨ ꯑꯩ ꯈꯪꯉꯦ ꯅꯪꯒꯤ ꯑꯗꯥꯏꯗꯨꯗꯅꯦ ꯂꯥꯛꯅꯒꯗꯣꯏꯁꯤꯀꯣ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯥꯔꯠ ꯑꯣꯐ ꯗ ꯑꯦꯛꯖꯤꯁꯇꯦꯟꯁ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯁꯤ ꯌꯥꯕꯩ ꯋꯥꯅꯦꯕ ꯑꯗꯨ ꯌꯥꯕꯃꯛꯇꯤ ꯅꯠꯇꯦꯕ ꯍꯤꯡꯕꯒꯤꯗꯃꯛꯇꯅꯦꯕ ꯌꯥꯔꯤꯁꯦ ꯍꯤꯡꯕꯒꯤ ꯄꯥꯟꯗꯝꯗꯨꯒꯤ ꯅꯠꯇꯦꯕ ꯌꯥꯔꯤꯁꯦ ꯑꯗꯨꯅ ꯁꯥꯏꯁꯤꯗ ꯑꯩꯈꯣꯏ ꯃꯁꯤ ꯈꯤꯇꯪ ꯐꯤꯂꯣꯁꯣꯐꯤꯀꯦꯜꯗꯤ ꯈꯔ ꯑꯣꯏꯀꯣ ꯑꯩꯅ ꯉꯥꯡꯖꯔꯤꯕ ꯄꯣꯠꯁꯤꯀꯣ ꯃꯔꯝꯗꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯐꯤꯂꯣꯁꯣꯐꯤꯒꯤ ꯁꯥꯇ꯭ꯔ ꯑꯣꯏꯅꯁꯨ ꯍꯧꯔꯛꯄꯒ ꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯈꯤꯇꯪ ꯑꯦꯛꯖꯤꯁꯇꯦꯟꯁꯤ ꯀꯔꯤꯒꯤ ꯑꯍꯥꯟꯕꯗꯗꯤ ꯑꯩꯈꯣꯏꯅ ꯗꯦꯀꯥꯔꯠꯁꯣꯏꯒꯤ ꯃꯇꯝꯗ ꯂꯥꯛꯑꯝꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯅ ꯑꯥꯏ ꯊꯤꯡ ꯗꯤꯌꯥꯔ ꯐꯣꯔ ꯑꯥꯏ ꯑꯦꯛꯖꯤꯁ ꯍꯥꯏꯔꯝꯃꯤ ꯁꯥꯔꯠ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯥꯏ ꯑꯦꯛꯖꯤꯁ ꯗꯤꯌꯥꯔ ꯐꯣꯔ ꯑꯥꯏ ꯊꯤꯡ ꯍꯥꯏꯔꯛꯏꯅꯦꯕꯀꯣ ꯁꯤ ꯂꯥꯛꯄ ꯃꯇꯝꯒꯤ ꯀꯩꯅꯣꯒ ꯁꯤ ꯑꯦꯛꯖꯤꯁꯇꯦꯟꯁꯤꯌꯦꯂꯤꯖꯝꯒ ꯂꯥꯛꯏꯕ ꯈꯣꯠꯂꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯅꯩꯅꯔꯛꯄ ꯄꯣꯠ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯂꯥꯛꯄꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯑꯦꯛꯖꯤꯁꯇꯦꯟꯁ ꯍꯥꯏꯕꯁꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯄꯨꯝꯅꯃꯛꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝ ꯄꯨꯝꯅꯃꯛꯁꯤꯗꯤ ꯌꯥꯗꯕꯅꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝꯗꯤ ꯍꯤꯡꯕꯅꯤ ꯍꯤꯡꯕꯒꯤ ꯄꯥꯟꯗꯝꯅ ꯑꯃꯅꯦꯕꯀꯣ ꯑꯗꯨ ꯍꯤꯡꯗ꯭ꯔꯒꯗꯤ ꯄꯥꯟꯗꯝꯗꯨ ꯂꯩꯕ ꯌꯥꯗꯕꯅꯤना ꯑꯩ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯑꯩ ꯆꯠꯄꯩ ꯋꯥꯅꯤ ꯑꯗꯨꯒ ꯄꯥꯟꯗꯝꯗꯨ ꯊꯥꯗꯣꯛꯄꯗꯤ ꯅꯠꯇꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯁꯣꯏꯗꯅ ꯇꯧꯅꯔꯝꯒꯅꯤ ꯑꯗꯨꯅ ꯍꯤꯡꯕꯒꯤ ꯄꯥꯟꯗꯝ ꯂꯩꯇ꯭ꯔꯒꯗꯤ ꯃꯥꯒꯤ ꯍꯤꯡꯉꯨꯕꯒꯤꯁꯨ ꯑꯥꯔꯊ ꯂꯩꯇꯦ ꯑꯗꯨꯅ ꯃꯁꯤꯗꯤ ꯄꯥꯟꯗꯝꯗꯨ ꯐꯪꯅꯕꯒꯤꯗꯃꯛꯇ ꯍꯤꯡꯅꯕ ꯑꯩ ꯑꯦꯛꯁꯦꯞ ꯇꯧꯔ ꯆꯠꯄꯩ ꯋꯥꯅꯤ ꯑꯗꯨꯅ ꯁꯤꯗ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯃꯁꯤ ꯑꯆꯦꯠꯄ ꯊꯥꯖꯕꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯋꯥꯛ ꯇꯧꯅꯔꯝꯒꯅꯤꯅ ꯑꯩꯗꯤ ꯑꯗꯨꯝ ꯈꯜꯂꯦꯕꯀꯣ ꯑꯦꯔꯤꯌꯥ ꯈꯔ ꯑꯗꯨꯝ ꯀꯥꯏꯗꯅꯣ ꯀꯥꯏꯅ ꯍꯠꯇꯅ ꯍꯨꯟꯅ ꯑꯗꯨꯝ ꯊꯣꯛꯂꯛꯀꯅꯦꯕꯀꯣ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯁꯦ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯦ ꯑꯗꯣ ꯂꯥꯏꯔꯤꯛꯀ ꯇꯝꯕ ꯃꯊꯧ ꯈꯪꯗ꯭ꯔꯦ ꯀꯥꯏꯅ ꯀꯗꯥꯏꯗꯅ ꯈꯥꯡꯉꯕꯣꯛꯇꯒꯤ ꯊꯣꯛꯂꯒ ꯔꯣꯅꯥꯜꯗꯣꯅ ꯒꯦꯂꯦꯛꯁꯤ ꯄꯨꯊꯣꯛꯇꯅ ꯂꯣꯛꯇꯥꯛ ꯀꯞꯄꯗ ꯊꯣꯡꯒꯠꯂꯛꯏꯁꯤ ꯃꯃꯤꯡꯒꯁꯦ ꯅꯠꯇ꯭ꯔꯅꯦ ꯑꯗꯨ ꯃꯥꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯌꯥꯎꯔꯤꯅꯦꯕꯀꯣ ꯌꯥꯎꯔꯤꯅꯦꯗꯤ ꯃꯉꯣꯟꯗꯁꯨ ꯋꯥꯈꯟꯗꯨ ꯈꯜꯂꯤꯅꯦꯕꯀꯣ ꯂꯩꯕꯥꯛ ꯀꯩꯗꯧꯕꯩ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ ꯃꯥ ꯑꯃ ꯀꯩꯗꯧꯕꯩ ꯈꯜꯂꯝꯃꯣꯏꯗꯣꯏꯅꯣꯕꯀꯣ ꯑꯗꯨꯕꯨ ꯃꯥꯒꯤ ꯂꯤꯊꯣꯔꯛꯏꯁꯤꯅꯦꯕꯀꯣ ꯊꯣꯛꯂꯛꯀꯅꯦꯕꯀꯣ ꯁꯤ ꯑꯦꯛꯖꯤꯁꯇꯦꯟꯁꯁꯨ ꯂꯩꯅ ꯆꯠꯈ꯭ꯔꯒ ꯊꯦꯡꯅꯔꯒ ꯊꯣꯛꯂꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯗꯤ ꯃꯤꯠꯌꯦꯡꯁꯤ ꯎꯏ ꯍꯥꯏꯅ ꯑꯩ ꯀꯩꯁꯨ ꯑꯁꯥ ꯃꯥꯡꯗꯦ ꯊꯥꯖꯕ ꯀꯩꯁꯨ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯒꯤ ꯁꯨꯛ ꯁꯥꯡꯅ ꯀꯟꯇꯤꯅ꯭ꯌꯨꯇꯤ ꯑꯃ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯃꯤꯔꯣꯟꯁꯤꯗ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯍꯤꯡꯗꯊꯠꯂꯒ ꯃꯥꯡꯍꯟꯕ ꯀꯩꯁꯨ ꯑꯣꯏꯔꯣꯏ ꯈꯜꯂꯝꯒꯅꯤ ꯁꯣꯏꯗꯅꯀꯣ ꯀꯃꯥꯏꯅ ꯑꯗꯨꯝ ꯃꯤ ꯈꯔ ꯄꯨꯟꯁꯤꯟꯅꯅꯕ ꯈꯣꯠꯅꯕ ꯑꯗꯨꯝ ꯃꯌꯥꯝ ꯄꯨꯜꯂꯒ ꯑꯩꯈꯣꯏ ꯅꯦꯇꯤভ ꯄꯤꯄꯜꯒꯤ ꯀꯔꯤꯒꯤꯒ ꯂꯨꯞꯀ ꯁꯦꯝꯃꯛꯇꯅ ꯈꯣꯠꯂꯛꯇꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯩꯈꯣꯏ ꯎꯏꯗꯅꯀꯣ ꯃꯁꯤꯃꯛꯅ ꯍꯦꯛꯇ ꯃꯄꯨꯡ ꯐꯥꯔꯦ ꯍꯥꯏꯕꯩ ꯅꯠꯇꯕꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯦꯇꯤভ ꯄꯤꯄꯜ ꯀꯟꯚꯦꯟꯁꯟ ꯇꯧꯅꯤ ꯀꯥꯏꯅ ꯍꯥꯏꯔꯛꯏꯕ ꯈꯣꯠꯂꯤꯕ ꯍꯥꯟꯅ ꯌꯥꯅꯗꯕ ꯆꯪꯅꯗꯕ ꯑꯗꯨ ꯇꯧꯕꯗ ꯑꯗꯨ ꯒ꯭ꯔꯨꯞ ꯃꯌꯥꯝ ꯂꯩꯅꯕꯒꯁꯤ ꯀꯗꯥꯏꯋꯥꯏꯗꯅꯣ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯔꯀꯥꯟꯁꯤꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯤꯁꯇꯦꯟꯁꯇꯣ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁꯤ ꯊꯥꯗꯣꯛꯑ ꯆꯠꯈꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯤꯁꯇꯦꯟꯁ ꯑꯝꯇ ꯂꯩꯇꯦꯕ ꯇꯥꯡꯈꯨꯜꯒꯤꯁꯨ ꯂꯩꯇꯦ ꯑꯗꯒꯤ ꯃꯩꯇꯩ ꯁꯤꯗ ꯇꯝꯄꯥꯛ ꯇꯥꯔꯤꯕ ꯀꯥꯡꯕꯨꯁꯤꯒꯤꯁꯨ ꯂꯩꯇꯦꯕꯀꯣ ꯑꯦꯛꯖꯤꯁꯇꯦꯟꯁ ꯑꯝꯇ ꯂꯩꯇꯦ ꯃꯐꯝꯁꯤ ꯈꯛꯇꯅꯦꯕ ꯂꯩꯗꯣꯏꯁꯦꯀꯣ ꯑꯗꯨꯅ ꯃꯐꯝꯁꯤ ꯃꯥꯡꯍꯟꯕ ꯁꯨꯡꯌꯥ ꯌꯥꯗꯕ ꯄꯣꯠ ꯑꯃꯅꯤꯅ ꯀꯔꯝꯍꯥꯏꯅ ꯃꯁꯤ ꯀꯟꯒꯗꯒꯦ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯃꯁꯤꯒꯤ ꯃꯥꯏ ꯋꯥꯈꯜ ꯊꯣꯛꯅꯔꯛꯀꯅꯤ ꯄꯨꯊꯣꯔꯛꯀꯅꯤ ꯁꯣꯏꯗꯅ ꯃꯗꯨꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟ ꯑꯃ ꯂꯥꯛꯈꯤꯅꯤ ꯍꯥꯏꯅ ꯑꯩꯒꯤ ꯊꯥꯖꯕꯗ ꯑꯩꯒꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯗ ꯁꯨꯃꯥꯏꯅ ꯂꯩꯌꯦꯅ ꯊꯝꯖꯒꯦ